Noigi mi siba kanda, noigi mi siba chatluba mi singna halakpa kanda, Tairen mana pairaga, ising kiktu aduga thunganda mai thai, karigino haraga pattaba changdanabani hai. Aduga nong maising numit the Christian ni haibane. Yaning bra. Noi kom sing shu. Noi kom haibasi the chaubirakano. I didn't know I na maitay no na kom ni haiba tongan bo khalol da haiba natre. Christian ni ay ko ichile na ngakta ni haiba sida ingon da akiba later na noy bo haira bane. Nong ma ay na ko church to wangang balak paganda na ko kungi mi masi karay da no di hangakano. Noigi mi siba kanda, noigi mi siba chatluba mi singna halakpa kanda, Tairen mana pairaga, ising kiktu aduga thunganda mai thai, karigino haraga pattaba changdanabani hai. Dudi karidawi Christian oiba. Taubra taudabra. Noi taubra. Ngasi nung matampiri. Ramananda. Nang nasana kanga. Lale hajauro. Natradi. Awu mafamda hakini. Hingga pungmiri. Miyam punamakpu Colonel Laisram Lokendrana Kuramjari Nasi Manipur sita Kundariba Maite Haiba Kanglu Laktrain Thoi Tarahundre Katangaiba Asibu Kanana Bahaibagi Asiki Satambu Kanana Bahaibagi Cellular Demand Committee ki Liching Makada Maite Pumana Changeleba Khongjang Sigi Chairak Sida Nasi social media da viral Oreba Ramananda Koba Maite Macha Amana Magi Mapa Haktikta Mapu Haktikta Chanaramba Liglam Lining Lashundu Karisu Udana Ngangiba Karisu Latana Yam Tukachaba Yam Hantabe Mondamana Ngangibo Mado Pakistan da Toba or Magadi Prazamayam Punaman Mava Pang Tinga Sweden Maki Hatkagabani Madugit Hudo Manipurda Toroi Tauhidi Haibel Late Aduna Masibu Mahaksibu Masabu Kanjanabagi Amata Oiba Pambai one and only one option is Mana Maite the Changjara Kadabani Maite Ningtau Sana Initau Leshen Sana Jobagi Makong Kada Changjaraga Kandada Mahagase Prajamiyamna Jesus ki Manaka Tagat Padagi Swedrimaka Timbangamgani. The ball is in Ramananda's court, Mr. Ramananda. The decision is yours.